Hi ma'am, ngasi akong video na puduna lae ngasi video sina kaino hairagadi chicken thongbani aingonda request tawreba chicken thongba chabirau haina adugi ngasi chicken thongba oin chajare request mukbang haitare adudoni maya adu chaba horage yam haijararage chaba horage sina magi gravy duni bako chaba horage se umo achari na tawon hawe
ꯑꯩꯗꯤ ꯑꯥꯂꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯥꯂꯨꯁꯦ ꯄꯥꯝꯕꯅꯤꯅꯅꯦ ꯃꯁꯥ ꯅꯣꯏꯔꯤꯅꯦꯕ ꯑꯩ ꯃꯁꯥ ꯅꯣꯏꯕ ꯃꯤꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯥꯂꯨ ꯌꯥꯝ ꯆꯥꯏꯕ ꯑꯩꯗꯤ ꯑꯥꯂꯨ ꯆꯥꯕꯅꯤꯅ ꯑꯥꯂꯨ ꯆꯥꯕ ꯃꯤꯁꯦ ꯃꯁꯥ ꯅꯣꯏ ꯍꯥꯏꯕꯅꯦꯕ ꯀꯩꯅꯣ ꯄꯥꯏꯗꯣ ꯍꯥꯎꯕ꯭ꯔꯥ? ꯈꯨꯍꯥꯎ ꯑꯃ ꯃꯆꯨ ꯑꯇꯣꯞꯄ ꯁꯦꯝꯃꯣ Makan jari lah. Ini 찐이야 lah. Ani sing. Ini makan sol. 응? Bisa makan sol. Ani sing. 그래 Tempat lu kan. Sampai tahu siapa ngari. Kuyan kita. 자 Ini tambah bisa. Ungu tuh katanya aneh botol loh. Kan udah kita kalian 덮을러 그다가 덮어 그다가 야
ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤꯅꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯔꯤꯁꯤꯄꯤꯗꯤ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯍꯥꯞꯆꯔꯛꯑꯒꯦꯕꯀꯣ ꯁꯤꯒꯤ ꯔꯤꯁꯤꯄꯤꯗꯣ ꯉꯁꯤꯗꯤ ꯑꯣꯏꯅ ꯑꯗꯨꯒꯤ ꯔꯤꯁꯤꯄꯤꯗꯣ ꯍꯥꯞꯆꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯅ ꯇꯧꯔꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯑꯩꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯑꯩ ꯆꯥꯔꯛꯄꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤꯗꯤ ꯔꯤꯀ꯭ꯋꯦꯁ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯕꯅꯁꯨ ꯂꯣꯏꯔꯦꯕꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ